ꯉꯁꯤꯁꯦ ꯀꯣꯟꯖꯦꯟ ꯂꯩꯀꯥꯏꯒꯤ ꯈꯨꯟꯒꯤ ꯑꯣꯏꯅ ꯃꯩꯇꯩ ꯃꯌꯦꯛ ꯇꯝꯕꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯃꯁꯨꯡ ꯉꯁꯤꯁꯦ ꯑꯦꯛꯖꯥꯝꯅꯤ. ꯅꯨꯃꯤꯠ 10ꯅꯤ ꯆꯨꯞꯅ ꯇꯝꯃꯛꯄ ꯉꯁꯤꯅ ꯑꯔꯣꯏꯕꯅꯤ. ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ. ꯉꯁꯤ ꯑꯦꯛꯖꯥꯝ ꯊꯥꯔꯤ ꯍꯧꯖꯤꯛ ꯃꯌꯥꯝꯁꯦ. ꯃꯌꯥꯝ ꯑꯦꯛꯖꯥꯝ ꯏꯕ ꯍꯧꯒꯠꯂꯦ. ꯑꯣꯖꯥ ꯀꯣꯏꯁꯟꯁꯦ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯎꯀꯣ. ꯀꯣꯏꯁꯟ 5 ꯈꯛꯁꯦ. ꯏꯌꯦꯛ ꯏꯄꯤ 13 ꯏꯔꯛꯎ. ꯑꯃ ꯁꯨꯕꯗ ꯑꯅꯤ ꯁꯨꯕꯗ ꯏꯌꯦꯛ ꯏꯄꯤ ꯉꯛꯇꯅ ꯏꯕ ꯋꯥꯍꯩ 10 ꯏꯔꯛꯎ. ꯑꯍꯨꯝ ꯁꯨꯕꯗ ꯂꯣꯟꯁꯨꯝ ꯃꯌꯦꯛ ꯌꯥꯎꯕ ꯋꯥꯍꯩ 10 ꯏꯔꯛꯎ. ꯃꯔꯤ ꯁꯨꯕꯗ 12ꯗꯒꯤꯅ 30 ꯐꯥꯎꯕꯁꯤ ꯃꯩꯇꯩ ꯃꯌꯦꯛꯇ ꯏꯔꯛꯎ. ꯃꯉꯥ ꯁꯨꯕꯗ ꯑꯄꯨꯟ ꯈꯨꯗꯝ ꯌꯥꯎꯕ ꯋꯥꯍꯩ 10 ꯏꯔꯛꯎ. ꯑꯣꯀꯦ, ꯁꯤ 5 ꯁꯤꯅꯦꯕꯀꯣ. ꯃꯥꯔꯛ 10. ꯃꯥꯔꯛ 10. ꯃꯥꯔꯛ 50 ꯇꯣꯇꯦꯜ ꯃꯥꯔꯛ 50. ꯂꯣꯟꯁꯨꯝ ꯃꯌꯦꯛ ꯅꯝꯕꯔ 3 ꯁꯦ ꯀꯩꯕ? ꯂꯣꯟꯁꯨꯝ ꯃꯌꯦꯛ ꯌꯥꯎꯕ ꯋꯥꯍꯩ 10 ꯈꯛ ꯏꯕꯤꯔꯛꯎ. ꯄꯨꯡꯁꯤꯅ ꯀꯌꯥꯝ ꯄꯤꯔꯤꯅꯣ ꯁꯤ ꯀꯩꯅꯣꯁꯤꯒꯤ? ꯄꯨꯡ 1:30. ꯄꯨꯡ 1:30. ꯑꯦꯛꯖꯥꯝ ꯗ꯭ꯌꯨꯔꯦꯁꯟ. ꯑꯗꯣ ꯌꯥꯎꯔꯒ ꯑꯦꯅꯤ ꯋꯥꯍꯩ ꯆꯨꯝꯕ. ꯂꯣꯟꯁꯨꯝ 9ꯗꯨ ꯌꯥꯎꯍꯟꯕꯤꯔꯣ. ꯋꯥꯍꯩ ꯑꯃꯃꯝꯗ ꯑꯃꯃꯝ ꯌꯥꯎꯍꯟꯕꯤꯔꯣ. ꯃꯇꯥꯏꯗ ꯂꯣꯟꯁꯨꯝꯗꯤ ꯏꯕꯁꯨ ꯌꯥꯏ. ꯌꯥꯏ ꯑꯗꯨ ꯌꯥꯏ. 9ꯗ ꯌꯥꯎꯍꯟꯕ. ꯁꯥꯇ꯭ꯔꯗ ꯋꯥꯍꯩ ꯑꯃꯗ ꯍꯪꯒꯦ. ꯑꯗꯨ ꯀꯩ ꯍꯥꯏꯇꯥꯔꯦ, ꯀꯣꯏꯁꯟꯁꯤ ꯌꯥꯝ ꯂꯨꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯤꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ? ꯀꯣꯏꯁꯟꯁꯦ ꯑꯩꯈꯣꯏ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯇꯝꯕꯅꯤꯅ ꯈꯤꯇꯪ ꯆꯃꯝꯅꯕ ꯈꯔ ꯑꯗꯨꯝ ꯐꯪꯅꯩ. ꯑꯗꯣ ꯑꯩꯈꯣꯏ ꯈꯪꯅꯕ ꯉꯝꯅꯕꯗꯤ ꯍꯣꯠꯅꯖꯔꯤ. ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯏꯟꯗ꯭ꯔꯖꯤꯠ ꯌꯥꯝ ꯐꯖꯅꯗꯤ ꯇꯥꯛꯄꯤꯔꯦ. ꯑꯗꯣ ꯈꯪꯗꯦ ꯀꯌꯥꯝ ꯆꯨꯝꯗꯣꯏꯕ ꯀꯌꯥꯝ ꯂꯥꯟꯗꯣꯏꯕ. ꯑꯗꯣ ꯄꯥꯁꯇꯤ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ. ꯕꯦꯁ ꯑꯣꯐ ꯂꯛ. ꯌꯥꯝ ꯐꯖꯅ ꯊꯥꯕꯤꯌꯨ. ꯃꯌꯥꯝ ꯅꯣꯠ ꯇꯧꯅꯅꯨ. ꯌꯥꯗꯦꯀꯣ ꯅꯣꯠ ꯇꯧꯕ. ꯀꯣꯏꯁꯟꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯂꯨꯔꯤꯔꯥ ꯂꯥꯏꯔꯤꯔꯥ? ꯀꯣꯏꯁꯟꯁꯦ ꯑꯗꯨꯝ ꯃꯌꯥ ꯑꯣꯏꯔꯞ. ꯍꯣꯏ. ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯀꯣꯏꯁꯟꯁꯦ. ꯑꯣ. ꯍꯥꯏꯗꯤ ꯈꯨꯂꯣꯏꯌꯦꯕꯀꯣ. ꯈꯨꯂꯣꯏ. ꯑꯣꯀꯦ. ꯇꯧꯕ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ? ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯈꯔ ꯂꯨꯏꯗꯣ. ꯂꯣꯏꯗꯖꯥꯠꯂꯣ? ꯂꯣꯏꯗ꯭ꯔꯣꯕ ꯍꯥꯏꯕꯅꯤ. ꯋꯥꯠꯂꯤ. ꯍꯣꯠꯅꯔꯤ. ꯌꯦꯡꯒꯦ ꯈꯔ ꯇꯥꯛꯈꯤꯁꯤꯡꯗꯣ. ꯕꯦꯁ ꯑꯣꯐ ꯂꯛ. ꯇꯣꯃꯤ ꯑꯦꯛꯖꯥꯝ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯑꯝꯇ ꯍꯥꯏꯔꯛꯎꯅ. ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ. ꯅꯣꯏ ꯏꯕꯗ ꯂꯥꯎ ꯂꯥꯎ ꯍꯥꯏꯔꯦ. ꯂꯥꯏꯕ꯭ꯔꯥ ꯂꯨꯕ꯭ꯔꯥꯕ? ꯂꯥꯏꯂꯨ. ꯂꯥꯏꯂꯨꯔꯥ? ꯋꯥꯁꯟꯗꯤ? ꯐꯖꯩ. ꯃꯦꯝ ꯂꯨꯕ꯭ꯔꯥ? ꯂꯛꯁꯃꯤ ꯂꯨꯕ꯭ꯔꯥ? ꯐꯖꯅ ꯊꯥꯎ. ꯏꯁꯇꯥꯔ ꯃꯥꯔꯛꯁꯦ ꯑꯗꯨꯝ ꯆꯥꯅ ꯂꯧꯒꯗꯕ ꯃꯥꯜꯂꯦ.
ꯐꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ